사베이디엔 싸워 해본다. 시부 잠시네 야. Hela Masli Manipurdana nga Hi, ngasiꯗ ꯑꯩꯈꯣꯏ ꯃꯦꯠꯁ ꯂꯩꯌꯦꯕꯀꯣ ꯑꯍꯥꯟꯕ ꯃꯦꯠꯁ ꯏꯔꯨꯖ ꯊꯣꯛꯇꯅ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯄꯗ ꯃꯦꯠꯁ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯔꯤ ꯄꯨꯔꯒ ꯆꯠꯂꯤ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯨ ꯌꯦꯡꯖꯕ ꯉꯔꯥꯡ ꯗ꯭ꯔꯦꯁ ꯑꯍꯨꯝ ꯄꯤꯔꯛꯑꯦ ꯌꯦꯜꯂꯣꯅꯦ ꯕ꯭ꯂꯦꯛꯅꯦ ꯒ꯭ꯔꯤꯟꯅꯦ ꯄꯤꯔꯛꯑꯦ ꯑꯍꯨꯝꯗꯣ ꯑꯗꯨꯒ ꯑꯇꯩ ꯁ꯭ꯀꯤꯟ ꯇꯥꯏꯠ ꯑꯗꯒꯤꯗꯤ ꯂꯣꯋꯔ ꯇꯥꯏꯠ ꯂꯣꯏ ꯄꯤꯔꯛꯑꯦ ꯑꯗꯣ ꯌꯦꯡꯁꯦ ꯑꯩ ꯏꯔꯨꯖꯊꯣꯛꯔꯒꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯍꯥꯞꯀꯦ ꯄꯨꯒꯦ ꯍꯥꯏꯕꯗꯣ ꯁꯥꯟꯅꯕ ꯑꯝꯗ ꯆꯪꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯗꯣ ꯌꯦꯡꯉꯁꯦ ꯍꯧꯖꯤꯛ ꯕꯨꯠ ꯑꯅꯤ ꯄꯨꯒꯗꯕꯅꯦ ꯕꯨꯠ ꯑꯅꯤꯁꯦ ꯁꯤ ꯑꯅꯤꯁꯦ ꯑꯣꯏꯅ ꯄꯨꯔꯅꯤ ꯁꯤꯁꯤꯅ ꯁꯤ ꯄꯨꯔꯛꯀꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯜꯂꯣ ꯁꯦꯠꯄ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯦꯜꯂꯣꯁꯦ ꯄꯨꯔꯅꯤ ꯑꯗꯨꯒ ꯁꯤꯡꯒꯥꯠ ꯄꯨꯔꯅꯤ ꯁꯤꯡꯒꯥꯠ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯣꯛꯁ ꯑꯇꯦꯟꯕ ꯑꯃ ꯑꯗꯒꯤꯗꯤ ꯒ꯭ꯂꯣꯞꯁꯦ ꯀꯩꯀꯩ ꯄꯨꯔꯅꯤ ꯍꯥꯏꯕꯗ ꯁꯤ ꯑꯍꯟꯕꯁꯦ ꯀꯥꯏꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯁꯤ ꯁꯦꯠꯄ ꯇꯥꯔꯦ ꯋꯥꯔꯝꯑꯞꯇ ꯁꯤ ꯁꯦꯠꯄ ꯇꯥꯔꯦ ꯉꯁꯤ ꯌꯦꯜꯂꯣ ꯇꯥꯔꯕꯅꯤꯅ ꯌꯦꯜꯂꯣ ꯑꯅꯤ ꯑꯍꯨꯝ ꯁꯨꯠ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯤ ꯁꯨꯠ ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯄꯨꯒꯗꯕ ꯑꯗꯒꯤꯗꯤ ꯁꯤꯁꯤꯒ ꯁꯤꯁꯦ ꯄꯨꯔꯅꯤ ꯗ꯭ꯔꯦꯁ ꯑꯇꯩꯗꯁꯨ ꯂꯩꯔꯤ ꯁꯤꯁꯦ ꯋꯥꯠꯂꯝꯃꯦ ꯑꯩꯒꯤ ꯁꯤꯡꯒꯥꯠꯀꯤ ꯀꯕꯔꯅꯦ ꯑꯩ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯂꯩꯔꯦ ꯁꯤꯁꯦ ꯂꯩꯔꯦ ꯕꯨꯠ ꯂꯩꯔꯦ ꯕꯨꯠ ꯑꯅꯤ ꯂꯩꯔꯦ ꯕꯨꯠ ꯑꯅꯤ ꯀꯝꯄꯜꯁꯔꯤ ꯄꯨꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯕꯨꯠ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯗ꯭ꯔꯦꯁꯁꯤꯒꯤ ꯁꯣꯛꯁ ꯂꯩꯔꯦ ꯋꯥꯔꯝ ꯑꯞ ꯗ꯭ꯔꯦꯁ ꯂꯩꯔꯦ ꯒ꯭ꯂꯣꯞꯁ ꯑꯅꯤ ꯂꯩꯔꯦ ꯑꯁꯤꯒꯤ ꯇ꯭ꯔꯦꯛ ꯄꯦꯟꯁꯤꯗꯤ ꯄꯨꯔꯔꯣꯏ ꯑꯗꯨꯒ ꯁꯤ ꯇ꯭ꯔꯦꯛ ꯄꯦꯟꯁꯦ ꯑꯣꯏꯅ ꯄꯨꯔꯅꯦꯕ ꯁꯤ ꯇ꯭ꯔꯦꯛ ꯄꯦꯟꯁꯤꯅꯦ ꯀꯣꯂꯔ ꯄꯥꯟꯕꯁꯤꯅꯦ ꯁꯤ ꯇ꯭ꯔꯦꯛ ꯁꯥꯠꯁꯤꯅꯦ ꯁꯤꯒꯤ ꯕꯦꯛꯁꯤꯗ ꯂꯣꯏꯅ ꯍꯥꯞꯄꯗꯣꯏꯅꯦꯕ ꯆꯟꯅꯕ ꯖꯦꯀꯦꯠ ꯂꯩꯔꯦ ꯑꯗꯩꯗꯤ ꯐꯨꯔꯤꯠ ꯃꯅꯨꯡꯒꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯉꯩꯁꯤꯅꯦ ꯁꯨꯁꯅ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩ ꯁꯝꯁꯨ ꯀꯪꯍꯟꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯁꯦ 9:30ꯗ ꯊꯣꯛꯀꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ 9:17 ꯆꯠꯂꯦ 13 ꯃꯤꯅꯤꯠ ꯈꯛꯇꯪ ꯉꯥꯏꯔꯦ 13 ꯃꯤꯅꯤꯠ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯅ ꯔꯦꯗꯤ ꯇꯧꯗꯣꯏꯁꯦ ꯑꯩꯅꯗꯤ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯦ ꯀꯔꯤ ꯋꯥꯠꯄꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯋꯥꯠꯇꯤ ꯋꯥꯠꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯊꯝꯃꯤꯕ ꯗ꯭ꯔꯦꯁꯉꯩꯁꯦ ꯁꯤ ꯅꯠꯇꯅꯗꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤꯅꯦꯕ ꯉꯁꯤ ꯁꯦꯠꯇꯣꯏꯁꯦ ꯑꯩꯒꯤꯗꯤ ꯐꯥꯏ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯦꯠꯁꯤ ꯌꯦꯡꯉꯁꯦ ꯑꯩ ꯂꯣꯏꯔꯦ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯍꯥ ꯕꯥꯏ ꯆꯠꯂꯒꯦ
하고 위에 가지고. Đi đồ ăn tủ ôm ta. 상상자 얼마나 가? Video là nặng nhà nhau ra để nó. 어이 프레스키 보면 안 된다 또. Cái làm cho 하고 그냥 깜짝. 마슬리 머니푸르다나 와. mà đã mình tiền mai là giảm tổ này của cái như thế. Sao mà xin là咖啡店找的，那去找人家了。Sang cùng cùng là tiếp tục đi cái nào. Ôi dạ dạ, nhà cần thay bây giờ không thể thay được. Chân không được. Không thì nó sẽ không sao đấy, chưa gì. Cái này mình để lại sai dần. Muốn được ba? Thôi là 이거 많이. à cái máy xanh này đi cái máy tên cái nào ra cái nào ra 좀 반말로 담백하게 되는 건데 내가 라트지 CBI 나이지 소이다 똥 소이다 보자 너희 나 마다리 또가 싸게 신도 빼야 되고 너희 mà đâu phải bây giờ rồi đội sầu mấy cái hình sầu này 카리스마 는 ngoài không đẹp à? cái mà sao là chắc là gì hay mà anh sao cái sáng ninh cái đấy मुझे भी खाने का मन नहीं है आप लोग तो IW क्यों नहीं तो हम लोग को क्यों लेकर आए यहाँ पे सिनेमा जो पापा में कौन ऐसा है तो हम लोग को क्यों यहाँ पे लेकर आए hai đứa đi Indonesia hai đứa đi Miss B जीने के बाद AG हो रहे हैं ना hai đứa đi नत्ते다 खुशिंदो सबसे 담으로는 아주 막 탕짤러로 이제 거의 보이콧 떠오르지 그 잡지들가 뭐 먹으러 너 옆에 존나 타자들에 너 이라 맨딱 부르서 그러나 뭐 기뻐가 낭내 하거더라 뭐 땅낭 피라까네 알고 거서 보다 짤러로 이제 거의 존나 타잔데 뭐래 와마피 골 산다고 하고도 뭔가 이제 팀 매암기 아니 해 허가기 뭐 골 핵산바 ngasi주 cô sẽ tiếp theo giờ bắt bơ cái mỗi mẹ thì hay là làm đi anh không có bắt ạ buồn chân đối tượng mà đi nè anh sang người ta anh xin là hắc đây xin trên vào hộp cứ buồn chân lên đi hai cái sần nhá xong mà thật mẹ làm gì sắp xỉ chỉ có một chị cái tờ đi cái sao rồi anh đang tìm kìa warm up tờ vào đấy tàu thì vẫn thế nào warm up xin là tàu thì vẫn xin là tàu thì vẫn xin là tàu thì vẫn xin là Kami dito ba sa Manipur? Ang natawag! Moy magkuksin na tawag ba? Moy magkuksin. Video làm đi. Đi này. sorry